ꯁꯤꯒꯤꯁꯤ ꯂꯩ ꯑꯗꯨꯅ ꯑꯦꯀꯥꯎꯟꯇꯤꯡ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯤꯡ ꯐꯖꯅ ꯁꯨꯔꯅꯤ ꯀꯥꯏꯅ ꯇꯧꯏ ꯍꯥꯟꯅꯕꯨ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ ꯇꯧꯗ ꯌꯥꯕ꯭ꯔꯥꯕ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯅꯕ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯃ ꯁꯦꯝꯕ ꯀꯩꯝ ꯀꯥꯏꯗꯦ ꯗꯤꯖꯤꯇꯦꯂꯥꯏꯁ ꯇꯧꯊꯣꯛꯁꯤ ꯈꯣꯠꯇꯣꯛꯁꯤ ꯑꯄꯤꯜ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯁꯦꯝꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯋꯥꯛꯐꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯕꯣꯔꯗꯇ ꯌꯥꯎꯔꯤꯕ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯁꯦꯝꯖꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯃꯦꯟꯅ ꯑꯄꯤꯜ ꯑꯃ ꯇꯧꯏ ꯀꯔꯤꯅꯣ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯤꯁꯦ ꯍꯥꯏꯔꯀꯥꯟꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯕ ꯌꯥꯕ ꯄꯣꯠ ꯃꯤꯅ ꯀꯜꯂꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯕ ꯑꯃꯁꯨ ꯈꯪꯕ ꯌꯥꯕ ꯃꯑꯣꯡ ꯑꯃ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯃꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯖꯁ ꯑꯄꯤꯜ ꯇꯧꯕ ꯌꯥꯏꯑꯕ ꯀꯣ ꯁꯤ ꯌꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯎꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗ ꯍꯥꯞꯆꯜꯂꯦꯀꯣ ꯍꯥꯞꯀꯅꯦꯅ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯅꯨꯄꯤꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥꯝ ꯃꯌꯥꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯁꯤꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ ꯄꯣꯠꯅꯦꯕ ꯃꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯗꯁꯨ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯗꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄꯒ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯅ ꯆꯤꯟꯗ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯦ ꯈꯔ ꯀꯜꯂꯦ ꯃꯣꯏꯁꯦ ꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯨꯁꯂꯤꯝ ꯅꯨꯄꯤꯒꯁꯤ ꯌꯥꯝ ꯊꯧꯑꯣꯏꯗꯕ ꯁꯤꯗ ꯂꯥꯛꯏ ꯏꯆꯟꯒꯁꯤ ꯁꯤ ꯂꯥꯛꯏꯁꯤ ꯂꯥꯡꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯂꯣꯟꯗꯥꯗꯨꯒ ꯍꯥꯏꯔꯗꯦꯕꯀꯣ ꯊꯧꯑꯣꯏꯕꯤꯗꯕꯗꯧꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯅꯤꯡꯉꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯑꯩꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯈꯟꯅ ꯅꯩꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩ ꯉꯁꯤꯁꯨ ꯌꯦꯡꯉꯛꯏ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯤꯁꯤꯡꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯉꯕ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯇꯦꯝꯄꯜ ꯃꯌꯥꯝ ꯃꯃꯤꯡ ꯇꯥꯕꯤꯔꯝꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯀꯥꯟꯗ ꯃꯗꯨꯗ ꯃꯤ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯆꯪꯁꯤꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯄꯨꯟꯁꯤ ꯃꯥꯡꯉꯤꯗꯣ ꯀꯠꯂꯤꯀꯣ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔ ꯀꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯒꯣꯜꯗꯟ ꯇꯦꯝꯄꯜꯗꯨꯗ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯅꯣ ꯃꯦꯝꯕꯔꯗꯣ ꯃꯅꯤꯄꯨꯔ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯠꯀꯤ ꯃꯣꯏꯅ ꯄꯥꯏꯕ ꯃꯣꯏ ꯌꯥꯎꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯌꯥꯗꯦ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯑꯗꯨ ꯂꯣꯏ ꯂꯩ ꯈꯪꯉꯤ ꯑꯗꯨꯗꯗꯤ ꯇꯨꯔꯤꯕ ꯃꯌꯥꯝꯗꯣ ꯃꯤ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥ ꯍꯦꯟꯅ ꯇꯨꯔꯤꯅꯤ ꯃꯅꯨꯡꯗꯨꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯃꯣꯏ ꯄꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯦꯀꯨꯂरिꯖꯝ ꯆꯠꯄ ꯂꯩꯕꯥꯛꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯨꯁꯂꯤꯝꯒꯤ ꯑꯅꯤ ꯑꯃꯁꯨ ꯃꯣꯏ ꯀꯃꯤꯇꯤꯗꯨꯗ ꯌꯥꯎꯍꯟꯒꯦꯅ ꯀꯔꯤꯒꯤ ꯍꯥꯏꯗꯦ ꯍꯥꯏ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯁꯤꯟꯗ ꯌꯥꯎꯍꯜꯂꯨ ꯃꯣꯏꯅ ꯁꯦꯀꯨꯂरिꯖꯝ ꯆꯠꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯔꯤꯒꯤ ꯀꯥꯡ ꯆꯤꯡꯕꯗ ꯀꯥꯡ ꯆꯤꯡꯍꯜꯂꯨ ꯃꯣꯏꯒꯤ ꯕꯣꯠꯇꯨꯗ ꯃꯨꯁꯂꯤꯝ ꯑꯅꯤ ꯌꯥꯎꯍꯜꯂꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯒꯦꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯀꯥꯡꯂꯨꯞ ꯑꯃꯗ ꯁꯨꯝ ꯇꯧꯕꯒꯤ ꯃꯥꯟꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇꯧꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯦꯀꯨꯂरिꯖꯝꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ ꯃꯌꯥꯝ ꯍꯥꯏꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯐꯕ ꯄꯣꯂꯤꯁꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯣꯏꯅ ꯑꯩ ꯊꯣꯛꯏ ꯑꯗꯨꯒ ꯃꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯗ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯈꯣꯠꯍꯟꯅꯤꯡꯉꯦꯅ ꯐꯖꯅ ꯀꯧꯔ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯑꯗꯨꯒ ꯍꯥꯏꯔꯒ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯄꯣꯠꯇꯤ ꯇꯧꯍꯟꯕꯗꯨꯅꯦꯕ ꯃꯔꯨꯗꯤ ꯃꯤꯒꯤ ꯃꯅꯤꯡ ꯇꯝꯕꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯝꯕ ꯊꯕꯛ ꯈꯔꯁꯨ ꯑꯗꯨꯝ ꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯗꯨ ꯅꯠꯇꯦꯕ ꯇꯧꯔꯛꯏꯁꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯍꯥꯏꯖꯕꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 13 राइट टू इक्वेलिटी अमगा मानबदो अखोगी मुस्लिम दरी मानद्रे को अदुनिको कॉन्स्टिट्यूशन द काय है हारिसे को अदा आर्टिकल 15 अदुगा ngसागी प्रोहिबिशन ऑफ डिस्क्रिमिनेशन हंथना येंबगी थाक अमा लाएबको हंथना येंबगी थाक अमा लाए अदुगा आर्टिकल 25 फ्रीडम ऑफ रिलीजियस को मिगी लाइनिंग की मनिंग तमजब हाइबम लई माना कलिदु लाइनिंग दुगी मतुंग इन कलिनी कइनो अल्लाह ना ऐसे आद ओकदोइनी अगी पुरसिदा सिमा तोरमुना अदुगी रमत वाकप तौरी नत्रो अदुगिदु मिगी कनाना सेमबनो लाइनिंग सेबिब नत्रो अदुगी लाइनिंग सेम पोतु मोइना मदुदा अखोगी फ्रीडम दो अदु मांगलगदि कमाय तौनी कनाना कनिंग दुइनो ngsa हाजे दुनिको अदुना देन अमना मिगी खोगी रिलीजन्स की ओइबा लाइनिंग मरी लेनबा ngसाइ केनो सिंगसे मागी एफआर थबक थोरम मयाम सिंगसिदा मदुगी मनिंग तंबदु मोइना मतलेबा मसिना आर्टिकल 26 हाइजनेबको सी मयाम सी पुनसल लकांदा अखोगी सुप्रीम कोर्ट की अखोगी काय खुमनजरबा लो सेंबा हाबदि यादरे लोबु ममुत्ताना हंदुओगा मियामदा अखोगी केनो पीरिबा हाइतारेको वाइल पीरिबा सुप्रीम कोर्ट की अनोबा रूलिंग अमा लाकपो ओइरसनोना ऐ सिदं हाइ अखोगी हानदी मिंगसि तुम ताई वाकफा हाय अखोगी मसी याम मनुंग हंजनसु अखोई नैनदि अदुगा हंतक्सी वफमसी लाकपा पार्लियामेंट लाकपा अदगिदी ngसागी मुस्लिम मिसिलनाव मयाम अमना मसी मतांगदा प्रोटेस्ट तोरपदगी
ꯀꯔꯤꯅꯣ ꯃꯁꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯟꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯗꯦꯟ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕꯅꯣ ꯗꯦꯟ ꯏꯟꯗꯤꯌꯥꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯤ ꯑꯅꯤꯅꯤꯀꯣ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅꯤ ꯏꯟꯗꯤꯌꯥꯁꯤ ꯃꯤꯌꯥꯝ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯅꯤ ꯗꯦꯟ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯒꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯒꯃꯦꯟꯁꯤ ꯀꯅꯥꯅ ꯂꯤꯠ ꯇꯧꯏ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯅ ꯂꯤꯠ ꯇꯧꯕ ꯒꯃꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯁꯨꯝ ꯅꯩꯅꯔꯀꯥꯟꯗ ꯁꯨꯝ ꯈꯔ ꯁꯨꯝ ꯈꯪꯉꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖꯁꯤ ꯃꯄꯨꯡ ꯐꯥꯕ ꯅꯣꯂꯦꯖꯇꯤ ꯅꯠꯇꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩ ꯏꯁꯨꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯍꯧꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯗꯦꯟ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛ ꯁꯧꯒꯠꯆꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯤꯡꯉꯤꯉꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯀꯠꯄ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯁꯤ ꯃꯁꯤ ꯃꯍꯥꯄꯨꯔꯨꯁ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯗꯥꯟ ꯀꯣ ꯁꯦ ꯃꯍꯩꯁꯤ ꯁꯤꯅꯦꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯃ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯀꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯈꯨꯟꯅꯥꯏꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯇꯕꯗ ꯁ꯭ꯀꯨꯜ ꯂꯤꯡꯉꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯀꯠꯂꯤꯅꯤ ꯍꯤꯡꯒꯣꯜ ꯀꯠꯂꯤꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯂꯤꯡꯉꯤꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯨ ꯂꯤꯡꯕꯒꯤ ꯀꯠꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗ ꯊꯣꯜꯂꯒ CH ꯏꯕꯣꯌꯥꯏꯃ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯤꯡꯁꯦ ꯑꯗꯨ ꯏꯪꯈꯣꯜ ꯀꯠꯂꯤꯅꯤ ꯑꯣꯐꯤꯁꯀꯤ ꯀꯩꯅꯣ ꯁꯥꯐꯝ ꯀꯠꯂꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯠꯂꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯇ ꯁꯨꯝ ꯌꯨꯝꯂꯩ ꯀꯩꯔꯩ ꯈꯔ ꯐꯔꯛꯄ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯈꯔ ꯐꯔꯛꯄ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯁ꯭ꯋꯥꯏ ꯂꯩꯔꯤꯁꯨ ꯍꯥꯟꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨ ꯌꯥꯝꯅ ꯐꯔꯝꯕ ꯄꯣꯠ ꯅꯠꯇꯦꯕ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯗꯦꯟ ꯐꯨꯔꯨꯞꯁꯤꯒꯤ ꯐꯅꯅꯕ ꯁꯣꯊꯥꯍꯧꯔꯕꯁꯤꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯉꯁꯥꯏꯒꯤ ꯀꯠꯊꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯠꯀꯅꯤ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯀꯠꯀꯅꯤ ꯀꯥꯏꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯊꯝꯖꯒꯦ ꯉꯁꯤꯁꯦ ꯅꯩꯅꯕ ꯌꯥꯕ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩ ꯃꯇꯝ ꯐꯪꯗꯧ ꯃꯥꯟꯗꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯦ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯈꯥꯏꯗꯦꯝꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯦꯡꯁꯤꯟꯕꯤꯕꯅꯤꯅ ꯃꯇꯝꯁꯤ ꯌꯥꯝ ꯐꯪꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯍꯧꯖꯤꯛꯀꯤ ꯕꯤꯜꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯅꯩꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯒ ꯗꯦꯟ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯆꯣꯏꯅ ꯁꯨꯝ ꯊꯝꯕ ꯄꯥꯝꯃꯝꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯝ ꯐꯪꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯇꯦꯟꯅ ꯑꯩ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯀꯠꯄ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐꯁꯤꯗ ꯀꯔꯤ ꯀꯔꯤ ꯀꯠꯄ ꯌꯥꯒꯦ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯑꯅꯝꯕꯗꯤ ꯂꯣꯏ ꯈꯪꯕꯤꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯉꯩꯗ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝꯁꯤ ꯀꯠꯇꯣꯏꯅꯤ ꯑꯣ ꯀꯅꯥꯒꯤꯗꯃꯛꯇ ꯀꯠꯇꯣꯏꯅꯣ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯀꯠꯄꯅꯤ ꯑꯗꯣ ꯑꯜꯂꯥꯍꯅꯗꯤ ꯑꯥꯗꯒꯤ ꯈꯨꯠ ꯇꯤꯡꯊꯣꯛꯑꯒ ꯂꯧꯕꯗꯤ ꯌꯥꯄꯣꯟꯇꯦꯗꯣ ꯃꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯋꯦꯜꯐꯤꯌꯥꯔ ꯑꯣꯐ ꯗꯤ ꯄꯤꯄꯜ ꯃꯤꯌꯥꯝꯒꯤꯅꯦꯕꯀꯣ ꯁꯣꯊꯍꯧꯔꯕꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯁꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯌꯦꯡꯁꯪ ꯂꯩꯇꯕ ꯃꯐꯝꯗ ꯂꯥꯏꯌꯦꯡꯁꯪ ꯁꯥꯗꯣꯏꯅꯤ ꯀꯣ ꯍꯧꯖꯤक ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃദ്राꯁꯥ ꯃꯌꯥꯝ ꯆꯂꯥꯏꯔꯤꯁꯤꯡꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯄꯤꯕꯅ ꯈꯔꯅꯤ ꯑꯗꯨꯒ ꯑꯌꯥꯝꯕꯗꯤ ꯋꯥꯛꯐꯒꯤ ꯃꯔꯜꯅ ꯑꯩ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤꯅ ꯆꯂꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯁꯤꯃꯁꯨ ꯂꯧꯏ ꯑꯗꯒꯤꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯁꯦꯟꯊꯪ ꯄꯤꯔꯤ ꯑꯗꯨꯒ ꯗꯦꯟ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯗꯕ ꯃꯌꯥꯝꯗ ꯂꯥꯏꯔꯤꯛ ꯂꯦꯝꯅ ꯇꯝꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯈꯥꯏꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯌꯥꯎꯖꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯂꯣꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯀꯠꯄꯁꯤꯗ ꯀꯔꯤ ꯃꯥꯏ ꯎꯄꯨ ꯀꯥꯡꯊꯣꯟꯕꯨ ꯀꯠꯄ ꯌꯥꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯎꯄꯨꯁꯤꯃ ꯀꯠꯂꯒꯦ ꯀꯥꯡꯊꯣꯟꯁꯤꯃ ꯀꯠꯂꯒꯦ ꯍꯥꯏꯁꯦ ꯁꯤꯕꯨ ꯋꯥꯛꯐꯗ ꯌꯥꯏ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯎꯄꯨ ꯑꯩꯅ ꯀꯠꯂꯤꯗꯣ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯑꯃꯗꯗꯤ ꯃꯉꯣꯟꯗ ꯄꯤꯕꯗ ꯃꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯅꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯀꯩꯅꯣꯁꯤ ꯁꯤꯅꯦꯕ ꯀꯠꯊꯣꯛꯄꯁꯤꯅꯦꯕ ꯃꯁꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯑꯩ ꯁꯤꯃ ꯊꯝꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯄꯣꯠ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯂꯣꯟꯗꯗꯤ ꯇꯉꯥꯏ ꯐꯗꯕ ꯉꯥꯛꯇꯅꯤ ꯀꯠꯄ ꯍꯥꯏꯁꯦ ꯑꯗꯨꯒ ꯗꯦꯟ ꯀꯠꯂꯤꯁꯤꯡꯗꯣ ꯏꯅꯥꯛ ꯈꯨꯟꯕꯗ ꯀꯩꯁꯨ ꯀꯠꯇꯦꯗꯅ ꯏꯅꯥꯛ ꯈꯨꯟꯕꯗ ꯀꯩꯁꯨ ꯄꯤꯌꯨ ꯍꯥꯏꯗꯦꯗꯅ ꯑꯗꯨꯅ ꯂꯥꯏꯔꯕꯁꯨ ꯀꯠꯂꯤ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯀꯠꯂꯤ ꯃꯗꯨ ꯀꯗꯥꯏꯗ ꯌꯥꯎꯏ ꯏꯁꯂꯥꯝꯗ ꯌꯥꯎꯔꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯠꯄ ꯍꯥꯏꯕꯁꯦ ꯀꯠꯇꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗ ꯌꯥꯎ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯗꯨꯝ ꯀꯠꯇ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯂꯥꯛꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ
ꯌꯥꯅꯤꯡꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯑꯗꯒꯤ ꯃꯤꯒꯤ ꯈꯪꯉꯤꯕ ꯍꯥꯟꯅꯗꯒꯤ ꯆꯂꯥꯏꯔꯛꯄ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯆꯂꯥꯏꯔꯛꯄ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯆꯂꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯨ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯝꯖꯤꯜꯂꯒ ꯁꯥꯖꯤꯜꯂꯒ ꯄꯨꯊꯣꯔꯒ ꯑꯦꯛꯅꯦꯅ ꯂꯥꯛꯑꯦ ꯕꯤꯜꯅꯦꯅ ꯄꯨꯊꯣꯔꯛꯏꯅꯤꯀꯣ ꯃꯨꯁꯂꯤꯝ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ ꯁꯤ ꯁꯦꯝꯕꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯤ ꯑꯝꯇ ꯁꯦꯝꯕꯗ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯕꯤꯜꯁꯦ ꯄꯨꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯦꯛ ꯑꯣꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯦꯛ ꯑꯣꯜꯂꯤꯕ ꯄꯣꯠꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯨꯁꯂꯤꯝ ꯀꯅꯥ ꯂꯨꯆꯤꯡꯕ ꯀꯅꯥ ꯌꯥꯎꯈꯤꯒꯦ ꯀꯅꯥ ꯎꯅꯈꯤ ꯏꯃꯥꯝ ꯀꯅꯥ ꯎꯅꯈꯤꯒꯦ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯂꯩꯕ꯭ꯔꯥꯕ ꯑꯗꯨꯅ ꯎꯅꯔꯝꯕꯗꯤ ꯌꯥꯏ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯅꯀꯣ ꯃꯣꯏꯒ ꯅꯛꯅꯕ ꯃꯤ ꯈꯔ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯒꯗꯕ ꯈꯔ ꯑꯗꯨꯒꯨꯝꯕ ꯎꯅꯔꯝꯒꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯎꯔꯦ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯁꯤꯕꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯅꯠꯇꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗꯦꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ BJP ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯅ ꯁꯤ ꯌꯦꯡꯉꯨꯀꯥꯟꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯑꯩꯈꯣꯏ ꯎꯏ ꯑꯗꯨꯒ ꯗꯦꯟ ꯋꯦꯁ ꯕꯦꯡꯒꯣꯜꯗꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯏ ꯍꯧꯖꯤꯛꯐꯥꯎ ꯏꯔꯥꯡ ꯑꯩꯈꯣꯏ ꯅꯝꯊꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯄꯣꯠ ꯑꯃꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯁꯣꯛꯑꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯊꯥꯏꯅꯒꯤ ꯀꯩꯅꯣꯗ ꯍꯤꯁꯇ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯏꯅꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯑꯃꯒꯤ ꯀꯩꯅꯣꯁꯤ ꯃꯇꯣꯡꯁꯤ ꯂꯧꯔꯒ ꯏꯁꯤ ꯂꯧꯔꯒ ꯅꯣꯡꯃꯩ ꯑꯣꯏꯅ ꯀꯥꯞꯄꯤ ꯇꯦꯟ ꯑꯣꯏꯅ ꯀꯥꯞꯄꯤ ꯀꯥꯏꯅ ꯇꯧꯕꯗ ꯃꯗ ꯁꯥꯎꯅꯔꯒ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯏꯔꯥꯡ ꯍꯧꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯃꯁꯥꯒꯤ ꯂꯣꯅ ꯆꯂꯥꯏꯖꯕꯅꯤ ꯂꯣꯅ ꯆꯂꯥꯏꯖꯔꯤꯕ ꯃꯤ ꯀꯩꯅꯣ ꯂꯩꯖꯔꯤꯕꯗꯨꯗ ꯂꯣ ꯑꯃ ꯄꯨꯁꯜꯂꯒ ꯅꯣꯏꯗ ꯆꯠꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯌꯥꯗꯣꯏꯅꯣ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯂꯧꯊꯣꯛꯏꯗꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯥꯏ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐꯒꯤ ꯃꯔꯜ ꯃꯊꯨꯝꯁꯦ ꯉꯥꯛ ꯁꯦꯟꯕ ꯉꯝꯃꯅꯤ ꯀꯅꯥꯅ ꯉꯥꯛꯇꯣꯏꯅꯣ ꯁꯤꯅꯤ ꯀꯅꯥꯅ ꯃꯣꯏꯅ ꯆꯂꯥꯏꯕꯗ ꯃꯣꯏ ꯌꯥꯎꯁꯜꯂꯦ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯀꯥꯡꯕꯨ ꯑꯅꯤ ꯃꯣꯏ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯑꯅꯤ ꯌꯥꯎꯔꯛꯑꯅꯤ ꯑꯅꯤ ꯌꯥꯎꯔꯒ ꯆꯂꯥꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯆꯂꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯀꯔꯝꯕ ꯃꯨꯁꯂꯤꯝꯒꯤ ꯀꯥꯡꯕꯨꯅ ꯃꯣꯏꯗ ꯀꯅꯥꯅ ꯀꯠꯇꯣꯏꯅꯣ ꯁꯤꯅꯤ ꯀꯔꯤ ꯀꯠꯇꯣꯏꯅꯣ ꯀꯔꯤ ꯋꯥꯛꯐ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯦ ꯀꯅꯥꯝꯇ ꯋꯥꯛꯐ ꯇꯧꯔꯛꯑꯣꯏꯕ ꯇꯧꯅꯤꯡꯉꯣꯏꯕꯀꯣ ꯁꯤꯗꯤ ꯒꯃꯦꯟꯅ ꯄꯥꯏꯁꯟꯒꯦ ꯍꯥꯏꯕꯅꯦꯕ ꯒꯃꯦꯟꯅ ꯄꯥꯏꯁꯟꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯣꯊꯍꯧꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯃꯉꯥꯜ ꯅꯥꯏꯔꯛꯀꯗꯣꯔꯦ ꯗꯦꯟ ꯃꯣꯏ ꯁꯦꯟꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯒꯗꯣꯔꯦ ꯑꯃ ꯇꯧꯗꯣꯔꯦ ꯄꯥꯏꯗ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯆꯨꯝꯃꯦꯕ ꯉꯁꯥꯏ ꯑꯍꯜ ꯏꯕꯨꯡꯉꯣꯅ ꯊꯝꯕꯤꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯂꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯨꯔꯛꯄ ꯌꯥꯅꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯗꯥꯐꯝꯅꯦꯅ ꯁꯤ ꯂꯧꯋꯦꯕꯀꯣ ꯁꯤ ꯂꯧꯋꯦ ꯑꯗꯨꯅ ꯁꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯤꯡ ꯐꯖꯅ ꯁꯨꯔꯅꯤ ꯀꯥꯏꯅ ꯇꯧꯌꯥ ꯍꯥꯟꯅꯕꯨ ꯑꯦꯀꯥꯎꯟꯇꯤꯡ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ ꯇꯧꯗ ꯌꯥꯕ꯭ꯔꯥꯕ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯅꯕ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯃ ꯁꯦꯝꯕ ꯀꯩꯝ ꯀꯥꯏꯗꯦ ꯗꯤꯖꯤꯇꯦꯂꯥꯏꯁ ꯇꯧꯊꯣꯛꯁꯤ ꯈꯣꯠꯇꯣꯛꯁꯤ ꯑꯄꯤꯜ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯁꯦꯝꯗꯣꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯋꯥꯛꯐꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯕꯣꯔꯗꯇ ꯌꯥꯎꯔꯤꯕ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯁꯦꯝꯖꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯃꯦꯟꯅ ꯑꯄꯤꯜ ꯑꯃ ꯇꯧꯏ ꯀꯔꯤꯅꯣ ꯃꯥꯅ ꯑꯄꯤꯜ ꯇꯧꯔꯤꯁꯦ ꯍꯥꯏꯔꯀꯥꯟꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯕ ꯌꯥꯕ ꯄꯣꯠ ꯃꯤꯅ ꯀꯜꯂꯛꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯕ ꯑꯃꯁꯨ ꯈꯪꯕ ꯌꯥꯕ ꯃꯑꯣꯡ ꯑꯃ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯦꯝꯃꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯖꯁ ꯑꯄꯤꯜ ꯇꯧꯕ ꯌꯥꯏꯑꯕ ꯀꯣ ꯁꯤ ꯌꯥꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯎꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗ ꯍꯥꯞꯆꯜꯂꯦꯀꯣ ꯍꯥꯞꯀꯅꯦꯅ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯅꯨꯄꯤꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥꯝ ꯃꯌꯥꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯍꯥꯞꯁꯤꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ ꯄꯣꯠꯅꯦꯕ ꯃꯣꯏꯅ ꯈꯨꯠ ꯊꯤꯡꯖꯟꯕꯤꯗꯁꯨ ꯑꯗꯨꯝ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯗꯤ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄꯒ ꯂꯩ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯅ ꯆꯤꯟꯗ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯦ ꯈꯔ ꯀꯜꯂꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯨꯁꯂꯤꯝ ꯅꯨꯄꯤꯒꯥꯁꯤ ꯌꯥꯝ ꯊꯧꯑꯣꯏꯗꯕ ꯁꯤꯗ ꯂꯥꯛꯏ ꯏꯆꯟꯒꯥꯁꯤ ꯁꯤ ꯂꯥꯛꯏꯁꯤ ꯂꯥꯡꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯂꯣꯟꯗꯥꯗꯨꯒ ꯍꯥꯏꯔꯗꯤꯕꯀꯣ ꯊꯧꯑꯣꯏꯕꯤꯗꯕꯗꯧꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯅꯤꯡꯉꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯪꯉꯤ ꯑꯩꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯈꯟꯅ ꯅꯩꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩ ꯉꯁꯤꯁꯨ ꯌꯦꯡꯉꯛꯏ ꯑꯩꯈꯣꯏꯒꯤ ꯄꯟꯖꯥꯕꯤꯁꯤꯡꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯉꯕ ꯂꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯇꯦꯝꯄꯜ ꯃꯌꯥꯝ ꯃꯃꯤꯡ ꯇꯥꯕꯤꯔꯝꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯀꯥꯟꯗ ꯃꯗꯨꯗ ꯃꯤ ꯃꯌꯥꯝ ꯍꯥꯠꯈꯤꯕ ꯆꯪꯁꯤꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯄꯨꯟꯁꯤ ꯃꯥꯡꯉꯤꯗꯣ ꯀꯠꯂꯤꯀꯣ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔ ꯀꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯒꯣꯜꯗꯟ ꯇꯦꯝꯄꯜꯗꯨꯗ ꯉꯁꯥꯏꯒꯤ
ꯀꯔꯤꯒꯤꯅꯣ ꯃꯦꯝꯕꯔꯗꯣ ꯃꯅꯤꯄꯨꯔ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯠꯀꯤ ꯃꯣꯏꯅ ꯄꯥꯏꯕ ꯃꯣꯏ ꯌꯥꯎꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯌꯥꯗꯦ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯑꯗꯨ ꯂꯣꯏ ꯂꯩ ꯈꯪꯉꯤ ꯑꯗꯨꯗꯗꯤ ꯇꯨꯔꯤꯕ ꯃꯌꯥꯝꯗꯣ ꯃꯤ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥ ꯍꯦꯟꯅ ꯇꯨꯔꯤꯅꯤ ꯃꯅꯨꯡꯗꯨꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯃꯣꯏ ꯄꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯦꯀꯨꯂರಿꯖꯝ ꯆꯠꯄ ꯂꯩꯕꯥꯛꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯨꯁꯂꯤꯝꯒꯤ ꯑꯅꯤ ꯑꯃꯁꯨ ꯃꯣꯏ ꯀꯃꯤꯇꯤꯗꯨꯗ ꯌꯥꯎꯍꯟꯒꯦꯅ ꯀꯔꯤꯒꯤ ꯍꯥꯏꯗꯦ ꯀꯔꯤꯒꯤ ꯍꯥꯏ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯁꯤꯟꯗ ꯌꯥꯎꯍꯜꯂꯨ ꯃꯣꯏꯅ ꯁꯦꯀꯨꯂರಿꯖꯝ ꯆꯠꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯔꯤꯒꯤ ꯀꯥꯡ ꯆꯤꯡꯕꯗ ꯀꯥꯡ ꯆꯤꯡꯍꯜꯂꯨ ꯃꯣꯏꯒꯤ ꯕꯣꯠꯇꯨꯗ ꯃꯨꯁꯂꯤꯝ ꯑꯅꯤ ꯌꯥꯎꯍꯜꯂꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯒꯦꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯀꯥꯡꯂꯨꯞ ꯑꯃꯗ ꯁꯨꯝ ꯇꯧꯕꯒꯤ ꯃꯥꯟꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇꯧꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯦꯀꯨꯂರಿꯖꯝꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ ꯃꯌꯥꯝ ꯍꯥꯏꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯐꯕ ꯄꯣꯂꯤꯁꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯣꯏꯅ ꯑꯩ ꯊꯣꯛꯏ ꯑꯗꯨꯒ ꯃꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯗ ꯐꯖꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯈꯣꯠꯍꯟꯅꯤꯡꯉꯦꯅ ꯐꯖꯅ ꯀꯧꯔ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯑꯗꯨꯒ ꯍꯥꯏꯔꯒ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯄꯣꯠꯇꯤ ꯇꯧꯍꯟꯕꯗꯨꯅꯦꯕ ꯃꯔꯨꯗꯤ ꯃꯤꯒꯤ ꯃꯅꯤꯡ ꯇꯝꯕꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯝꯕ ꯊꯕꯛ ꯈꯔꯁꯨ ꯑꯗꯨꯝ ꯎꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯗꯨ ꯅꯠꯇꯦꯕ ꯇꯧꯔꯛꯏꯁꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯍꯥꯏꯖꯕꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 13 राइट टू इक्वेलिटी अमगा मानबदो अखोगी मुस्लिम दरी मानद्रे को अदुनी को कॉन्स्टिट्यूशन द काय है हाइसे को अदा आर्टिकल 15 अदुगा ngसागी प्रोहिबिशन ऑफ डिस्क्रिमिनेशन हंथना येंबगी थाक अमा लाएबको हंथना येंबगी थाक अमा लाए अदुगा आर्टिकल 25 फ्रीडम ऑफ रिलीजियस को मिगी लाइनिंग की मनिंग तमजब हाइबम लई माना कलिदु लाइनिंग दुगी मतुंग इन कलिनी कइनो अल्लाहना ऐसे आद ओकदोइनी ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯃ ꯇꯧꯔꯝꯃꯨ ꯑꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯛꯄ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯗꯨ ꯃꯤꯒꯤ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯂꯥꯏꯅꯤꯡꯅ ꯁꯦꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯅ ꯁꯦꯝꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐ꯭रीडमꯗꯣ ꯑꯗꯨ ꯃꯥꯡꯍꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯅꯥꯅ ꯀꯠꯅꯤꯡꯗꯣꯏꯅꯣ ꯉꯁꯥꯏ ꯍꯥꯏꯖꯗꯨꯅꯤꯀꯣ ꯑꯗꯨꯅ ꯗꯦꯟ ꯑꯃꯅ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯉꯁꯥꯏ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯑꯦꯐꯤꯌꯥꯔ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯗꯨꯒꯤ ꯃꯅꯤꯡ ꯇꯝꯕꯗꯨ ꯃꯣꯏꯅ ꯃꯠꯂꯦꯕ ꯃꯁꯤꯅ आर्टिकल 26 ꯍꯥꯏꯔꯤꯁꯤꯅꯦꯕꯀꯣ सी मयामसी पुनसल्लकांदा अखोगी सुप्रीम कोर्ट की अखोगी इकाई खुमनजरबा लो सेंबा हाबदी यादरे लोबु ममुत ताना हंदुओगा मियामदा अखोगी कनो पीरिबा हाइतारेको वाइल पीरिबा सुप्रीम कोर्ट की अनोबा रूलिंग अमा लाखपो ओइरसनोना आई सिदं हाइजरगा मयामदे काइन मे थंगनिजर Thank you very much. Yam fajana aduga aikogi public na jo well connected oiba mayam khuwa yam phangre ai tamon thambi bo hamje aduga miyam gi ho bu support to heba wafam aduga ngasigi Supreme Court ki Chief Justice na thamkiba General Counsel Kapil Sibal na thamkiba wafam mayam ama gi oiba substantiation mayam ama su to bikiba ai tamo bu ngfe litena thagachari menta da mung laksake tamo yam quickly aina laksaning buje tamo hojik maru oiba concern je India da maru West Sikki MP mayam ama thola kan da haiba Amendment Act on bagi masi parliament ki bill debate da yam chauna involve tawi aduga maru ina minorities in Christian ki leader mayam ama masida yam chauna saruk yari masida yam chauna akibazi minorities sing especially apik pa kanglup singi magi different customary rights leiba kanglup sida karigumba India ki unified uniform law amagi laiba lambi sida sum sangsalak taragati apik pa kanglup sigi oina leiba magi protected customs na singba magi leiba rights mayam ama masigi mayam se violator kani habigi akibasini madu da tamogi kari mo leibi yam somi akhoi hojiksu manipur da delimitation gi wathok ama lei delimitation tawdoi si kaino missing da yumpham orga tawrine bako missing da yumpham orga tawdoi ni hado थाइना ममांगी लेरंबा मागी कनोदुगा एक्टुगा ने कॉन्स्टिट्यूशन के द लेरिबा अहोबा मयाम दो मिसिंग द युमफम ओरगा सुम तौतारगदी मिसिंग यामजदबा तरु तनाना पांजगेना लेबा खुनाइदुम दि मुतखिबता बनेको अखोगी सेदा मैथै इसिंगी साथुंदु अतोपा कांगलुना मुनग्रने ना मदुगी वाब नतेब लाइस अखोइना लाइस अखोगी मसागी मसानाना ang mi yamjadana imung manung nungai ai phana panjanabagi damakta mising yamjadana leiriba kambudo adudi sum handagi toraga pakbok tu poiba kambudo wangkhal akanda de kedore adugui masai kamigi national justice ta yam kaidana aduni sumai tokdana parliament sida number game satkre go region da satre bako number game si yam danger oye bako moi gide kedore party ni harani aina wam haibada ku thang kadamni haiba pot da chakre bako lanni dagi hena sathi greba moina aduna सिंग मतंगदा अखोगी खतंग सोथा होरबा कांगबु मिसंग लेतबा एमपी यामजदबा
ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯁꯦꯐꯒꯥꯔꯗꯁꯦ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅꯦꯕꯀꯣ ꯄꯤꯂꯔ ꯑꯍꯨꯝ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯤꯂꯔ ꯑꯍꯨꯝꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯇꯤꯞ ꯑꯃ ꯌꯥꯎꯔꯤ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯃꯅ ꯀꯩꯅꯣꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯖꯨꯗꯤꯁꯔꯤꯒꯤ ꯈꯣꯡ ꯀꯣꯜꯂꯤꯁꯦ ꯀꯩꯅꯣꯗ ꯄꯤꯂꯔꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯈꯣꯡ ꯀꯣꯜꯂꯤꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯅꯦꯕ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯑꯝꯇ ꯅꯍꯥꯛꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯝꯇ ꯀꯟꯕꯤꯌꯨꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯃꯈꯣꯡ ꯑꯅꯤꯗꯨ ꯌꯥꯗ꯭ꯔꯦ ꯑꯃꯈꯛ ꯌꯥꯔꯦꯗꯅ ꯌꯥꯔꯤꯕꯗꯨ ꯆꯟꯁꯤꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯤ ꯀꯜꯂꯨ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯗꯦꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯑꯝꯇꯪ ꯀꯜꯂꯨꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯃꯛꯀꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯖꯩꯅ ꯊꯝꯖꯒꯦ Thank you very much. Ngofei Leader Thagachari, I could Tamo Hemata Kumani Ngomba.